oja tolen je pura mal le taruk tane aina pori ne pena were je pena si saroi tor mane mahabharat ki wari liri nei mahabharat ki wari si yaad hai wow mai bang khongjong tan ba wo mai be sa ba chu yaad de na se athe mane ne oja mang ko jaw da khongjong pra bang tam si yong na oja guru nai jari ba ai ju moin usit thoi de ba to da pena bu pena bu english zaman pudo kwai pudo jana chuna pena bu english sa u german da pu bi ye pena si english sa ti kanan han du pi duri akoi to bu khara english me khara u pena da khara to la harau to kare english bare tara mu ha pure ukan na ting na lure ba tu yeng chan min ma marak sa moin to 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 si kita fa nan ni oja tolen je oja chummi do English tong thi se ba sana de ba ya de ba singu ibungo do lai ibungo hai re khalo de lai sing sai sa de chummi kwana pena bu khong ni english no sung ya good boy ha god god boy macam pada tom la sai wo jar ne se de ya de si ya de kaino wan to bisi bo kai no asonda ina patient me am yingi sonda wan la law khong bu to na patient me am je loin thadu khab profession da puting kai jani ye baba nasana baba si pena khong bu sta to piro hai bisi ya roi kai do wai to ba ha masa nu pa doctor ba leilena halar ba pa si Mai sai kiro bang ni puding tha tha pena khong le hai tuna lai kai me na ngana ra dei mai chok akoi mai te ki mai bahai di loran ni ken doctor na lai ngam pon da ho kan jing lo dum tharaga oza puri raga sokulai piro wei ni ne pare pare baba ki baba na ne loi da pas subi ni ma pa je baba na to ri macam ni pa doctor pena khong jali kunu sai ju sai mai bu jo mo sai kai nu wan to bisi bo kare adu oi du kai kai ge ha nang doctor lang matam da nupi ji angani angang ji angani angong ji nang makut te ko ji angani Chumni si wani. nang saru ki doctor ne ha Profession da je sin si ku ki saru na khai do pon na te haksang de le saru ku di nang bu yeng mana tro pare baba profession de yesan na gun ji baba na culture ngak po mo ne ne eh pena khong oh kunu sai so oh adu ne very good mai ba sab dum doctor na hi sum ni madu science na hu ti ko technology jam kla min nati mai ba sari ni na mi gi mung thugai na ba hika be kap tok dana adu gi sum tak da santhi ga khoi ga bu hidak se ma pi ni yam na Santhi ga khoi ga. mi shi da na nei no sum je ka gi mi na sa khat ta bi te to je bon na khoi anga wei de sa ti isa bu ki tang sa ba khame chap bi ga si se ke no Ye. je tor ga ku ku thak bera jali ni na dre to pi ro mai ba sa ba bera ni mi nei ma sa ko inu ni nui doctor singa na han le de ngai ne mai ba khoi na sahi li singa ni nga Eh. itihas yung na singa le pak singa ni na si garam ni nang kana na poi chummi mai ai ai po bu di baba na po ko nei ayo nang poi ba namana imana ji pok to ba ai kai matam dai Eh. ai nang poi kadar an sing kadar fajan kari nama na nang poi ba hoi nama ka shuli ta bidra nang pong amra mai bi na eh abi kulakta ko mai bi pok ko na doctor ga jau matam jau bangam da matam da do mai bi na puthok na ko to mai bi hai de ko jam section na bi ne mai bi kam ni na nang poi ba ta pha jau mai ba nang mai yong dari ba mai ba mai bi na sangsa tholak ba nang na su engon mai bi tu ga je nang kau khan do ra hu ma thak ta nate sandon ga sin kai no do bo kari sandor kai do ra asang bi zum thin jali lai bak te zum nam jali amma thin gi thilu kai no wan do bi do bo ai putu noi ko majine ne mi ne kau khali da aku ji integration gi sandu nei do ju pra kamai chummi ni tir gi sin ori ba mai tai kang bu ni ye mo gi nambi re gora kang bi ge re mo gi san chiri happy re koi bo ba sin na pa ko di woza ni na yam pha so ra ga adu da khang de ko chummi si mai bu do sanna drabni sanna ba da na te suwe rin he mai bi culture sin ne koi wari shi bera ko sam ni khang bra matau karam no wari shimi noi ki इतिहास te noi ki doctor ki इतिहास mi asi bi kala bi yo mi ye shi bu kamai hingal do ne baba barabar hingkal halin ne koi wari mai bi wari hai wari the saw ri the yauri ni ne moirang prabadi yauri judi moirang sai yauri judi khamba Eh. se nombal hoi jubra so myam charo doctor ngau do ring chi doctor pra ngau che khan ni sekai ni chau sa ba lam mayam da sumang ga che jengmina si dum thang da akoi like comment subscribe to biramu ko
ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯡꯗꯅ ꯌꯦꯡꯕꯤꯗ ꯇꯥꯔꯒꯗꯤ ꯁꯧꯒꯠꯄꯤꯗ ꯇꯥꯔꯒꯗꯤ ꯀꯨꯏꯔꯀꯥꯟꯗ ꯃꯥꯡꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯂ ꯌꯦꯡꯕꯤꯗꯨꯅ ꯔꯤꯚ꯭ꯌꯨ ꯇꯧꯕꯤꯗꯨꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯁꯤꯀꯣ ꯃꯌꯥꯝ ꯆꯪꯅ ꯀꯩꯅꯣ ꯕꯕꯥꯅ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯃꯇꯝꯗꯨꯗꯕꯨ ICU ꯂꯩꯔꯝꯃꯕ꯭ꯔꯣ ICU ꯅꯣꯏ ꯉꯔꯥꯡꯗ ꯊꯣꯛꯄꯅꯦ ꯈꯜꯂꯤ ꯍꯣꯏꯅꯦ ꯕꯕꯥ ICU ꯑꯥꯔꯊꯥꯂꯨ ICU ꯍꯥꯏꯕꯗꯤ ꯏꯟꯇꯦꯟꯁꯤቭ ꯀꯦꯌꯔ ꯌꯨꯅꯤꯠ intensive care ꯗꯤ ꯁꯦꯛꯁꯟ ꯅꯤꯡꯊꯤꯅ ꯆꯦꯛꯁꯤꯟꯅ ꯅꯤꯡꯊꯤꯅ ꯃꯍꯤꯛ ꯃꯇꯥꯏ ꯃꯀꯥꯏ ꯆꯪꯗꯕ ꯆꯪꯕ ꯃꯐꯝꯗ ꯊꯝꯕ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯍꯥ ꯄꯨꯔꯦꯝꯕꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯊꯝꯃꯤ ꯍꯥꯏꯕ꯭ꯔꯥ ꯃꯥ ꯊꯝꯗꯦ ꯄꯨꯔꯦꯝꯕꯒꯤ ꯁꯪꯒꯥꯏꯗ ꯆꯦꯛꯁꯟꯅ ꯊꯝꯃꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯆꯦꯛꯁꯤꯟꯅ ꯑꯗꯨ ꯊꯝ ꯃꯇꯝꯗꯨꯒꯤ ICU ꯑꯁ ꯃꯍꯤꯛ ꯆꯪꯗꯅꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯨꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯔ ꯊꯝꯃꯤ ꯅꯣꯏ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗꯩ ꯃꯇꯧ ꯇꯝꯕꯅꯦ ꯇꯧꯔꯛꯀꯅꯣ ꯃꯤ ꯄꯨꯔꯥ ꯑꯍꯟꯅꯤꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕ ꯆꯨꯝꯗꯤ ꯍꯥꯟꯅ ꯃꯇꯝꯗ ꯌꯥꯇꯥꯗ꯭ꯔ ꯂꯩꯔ ꯃꯇꯝꯗ ꯃꯤꯍꯨꯟꯁꯦ ꯇꯞ ꯇꯞ ꯄꯥꯏꯗꯅ ꯃꯣꯏꯔꯥꯡꯒꯤ ꯃꯥꯏꯕ ꯃꯌꯥꯝꯁꯦ ꯅꯤꯐꯨ ꯌꯥꯡꯈꯩꯁꯦ ꯄꯥꯏ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯍꯨꯟ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯃꯤꯍꯨꯟ ꯌꯥꯎꯗꯕꯗꯤ ꯀꯩꯗꯧꯔꯦ ꯑꯔꯥꯞꯄꯗ ꯌꯦꯡꯉꯦ ꯍꯥꯏꯔꯒ ꯃꯇꯥꯎ ꯄꯨꯔꯤ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯀꯧꯔꯨꯔꯦ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯂꯥꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯩ ꯊꯋꯥꯏꯁꯤ ꯆꯥꯟꯅꯅ ꯌꯥꯎꯔꯝꯗ꯭ꯔꯦ ꯆꯥꯟꯅꯅ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯈꯝꯅꯨ ꯌꯦꯡꯉꯦ ꯍꯥꯏꯔꯒ ꯍꯤꯡꯉꯥꯎꯇꯦꯅ ꯊꯣꯛꯂꯛꯑꯒ ꯏꯃꯣꯡ ꯈꯝꯅꯨ ꯅꯧꯄꯥꯒꯤ ꯊꯋꯥꯏꯁꯦ ꯀꯤꯒꯤ ꯈꯣꯏꯗꯦꯗ ꯕꯥꯏꯅꯣꯀꯨꯂꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯕꯕꯥꯅ ꯍꯥꯏꯕꯤꯗꯨꯕꯣ ꯃꯇꯝꯗꯨꯗꯕꯨ ꯗꯣꯔꯕꯤꯟ ꯊꯣꯛꯑꯕꯣ ꯇꯧꯕꯤ ꯅꯠꯇꯦ ꯃꯨꯟꯅ ꯌꯦꯡꯕ ꯋꯥꯔꯤꯅꯤ ꯍꯣꯏ ꯗꯣꯔꯕꯤꯟꯗꯤ ꯃꯨꯟꯅ ꯌꯦꯡꯕꯩ ꯋꯥꯅꯤ ꯆꯨꯝꯃꯤ ꯃꯥꯅ ꯉꯔꯥꯡ ꯅꯍꯥꯟ ꯄꯨꯊꯣꯛꯄ ꯃꯌꯥꯝ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯣꯏ ꯇꯧꯔꯝꯃꯤ ꯅꯨꯡꯉꯥꯏꯇꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯔꯦ ꯑꯗꯩ ꯀꯩꯗꯧꯔꯕ ꯅꯣꯏ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯩꯒꯤꯗꯁꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯀꯦ ꯑꯞꯂꯣꯗ ꯇꯧꯒꯦ ꯃꯌꯥꯝꯁꯨ ꯏꯟꯖꯣꯏ ꯇꯧꯃꯤꯟꯅꯁꯦꯅꯀꯣ ꯑꯍꯤꯡ ꯇꯧꯂꯧꯅꯤꯅ ꯇꯧꯔꯛꯄ ꯕꯥꯔꯣ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤ ꯃꯥ ꯊꯣꯛꯂꯛꯄꯅꯦ ꯀꯩꯀꯩ ꯀꯣꯏꯔꯦ ꯀꯩꯊꯦꯜꯁꯤꯗ ꯁꯛꯇꯒꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯁ ꯀꯕꯨꯏ ꯁꯂꯥꯝ ꯍꯥꯏꯕꯅ ꯍꯤꯔꯤ ꯀꯣꯟꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯊꯋꯥꯏ ꯀꯥꯔꯤ ꯄꯦꯇ꯭ꯔꯣꯜ ꯇꯧꯔꯤꯁꯤꯅꯤ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯇ꯭ꯔ ꯂꯩꯔꯝꯃꯦꯅ ꯅꯠꯇꯦ ꯑꯦ ꯊꯋꯥꯏꯕꯨ ꯀꯃꯥꯏꯅ ꯃꯆꯥꯅꯤ ꯄꯥꯏ ꯄꯦꯇ꯭ꯔꯣलिꯡ ꯆꯠꯄ ꯉꯥꯡꯒꯤ ꯌꯥꯗꯣꯏꯅꯣ ꯗꯣꯛꯇꯔꯁꯦ ꯕꯕꯥ ꯉꯥꯡ ꯈꯨꯉꯥꯡꯒꯤ ꯃꯄꯥꯏ ꯗꯦꯟꯖꯔꯅꯤ ꯌꯥꯕ ꯊꯋꯥꯏꯅ ꯆꯠꯄꯗꯤ ꯌꯥꯗꯕ ꯃꯤꯅꯥꯏ ꯃꯆꯥ ꯆꯨꯝꯃꯤ ꯂꯥꯏꯠ ꯄꯦꯇ꯭ꯔꯣलिꯡ ꯀꯥꯔꯟ ꯇꯨꯔꯟ ꯆꯠꯄꯗꯨ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄ ꯍꯥꯏꯗ꯭ꯔꯣ ꯍꯣꯏꯅꯦ ꯍꯥꯏꯅꯦ ꯊꯋꯥꯏ ꯑꯗꯨꯕꯨꯗꯤ ꯃꯌꯥꯝꯅ ꯄꯣꯐꯝ ꯑꯃꯗꯩ ꯄꯣꯐꯝ ꯑꯃꯗ ꯄꯥꯏꯕꯗꯣ ꯂꯥꯏꯠ ꯄꯦꯠ ꯕꯕꯥꯅ ꯉꯝꯖꯔꯣ ꯌꯥꯔꯦ ꯃꯈꯥ ꯍꯥ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯊꯋꯥꯏ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏꯒꯤ ꯇꯧꯐꯝꯗꯤ ꯂꯩꯇꯗꯅ ꯉꯁꯥꯏꯒꯤ ꯑꯧꯁ ꯈꯝꯕꯒꯤ ꯍꯛꯆꯥꯡꯗꯗꯤ ꯊꯣꯛꯂꯕꯅꯤꯅ ꯑꯇꯣꯞꯄ ꯍꯛꯆꯥꯡꯗ ꯆꯪꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯀꯩꯊꯦꯜꯃꯛꯁꯤ ꯃꯣꯏꯁꯦ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯀꯕꯥꯗꯤ ꯁꯥꯟꯅ ꯂꯩꯔꯝꯃꯦ ꯍꯥꯏ ꯕꯦꯔꯥꯅꯤ ꯊꯋꯥꯏꯅ ꯀꯕꯥꯗꯤ ꯁꯥꯟꯅꯔꯤꯕ ꯃꯗꯨꯗꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯣꯂꯅꯤ ꯑꯐꯥꯎꯕꯅꯤꯀꯣ ꯈꯝꯅꯣ ꯅꯨꯄꯥꯒꯤ ꯊꯋꯥꯏ ꯃꯉꯥꯃꯛꯁꯦ ꯅꯪ ꯀꯧꯁꯜꯂꯣꯏꯅ ꯑꯦ ꯊꯋꯥꯏ ꯀꯃꯥꯏ ꯀꯧꯔꯦ ꯍꯥꯏ ꯍꯥꯏ ꯗꯣꯛꯇꯔ ꯉꯁꯤ ꯉꯥꯎ ꯆꯠꯇꯣꯔꯤꯀꯣ ꯃꯥꯏꯕ ꯑꯣꯟꯒꯤ ꯇꯣꯛꯑꯅꯤ ꯗꯣꯛꯇꯔꯁꯦ ꯉꯁꯤ ꯃꯆꯥꯅꯤꯄꯥ ꯗꯣꯛꯇꯔꯁꯦ ꯃꯊꯪꯗꯁꯨ ꯀꯅꯥꯒꯨꯝꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯅꯨꯡꯉꯥꯏꯕ ꯌꯦꯡꯅꯤꯡꯕ ꯂꯩꯇ꯭ꯔꯒꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯒ ꯍꯥꯏꯕꯤꯔꯝꯃꯨ ꯁꯨꯃꯥꯡ ꯂꯤꯂꯥ ꯃꯇꯦꯛ ꯌꯦꯡꯃꯤꯟꯅꯁꯤ ꯅꯨꯡꯇꯤꯒꯤ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯌꯦꯡꯃꯤꯟꯅꯁꯤ ꯅꯠꯇꯦ ꯃꯇꯝꯗꯨꯗꯕꯨ ꯏꯪꯂꯤꯁ ꯂꯣꯜꯂꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯕꯕꯥ ꯅꯣꯏ ꯈꯪꯅꯝꯅꯤꯕꯨꯗꯨ ꯑꯦ ꯄꯦꯅꯥ ꯏꯪꯂꯤꯁꯇ ꯈꯣꯡꯗꯨ ꯏꯪꯂꯤꯁ ꯉꯥꯡꯋꯥꯏꯗ ꯏꯪꯂꯤꯁ ꯄꯦꯅꯥ ꯁꯋꯥꯏꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ ꯍꯧꯔꯕꯅꯤ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯩꯗꯤ ꯀꯩꯗꯧꯔꯦ ꯈꯝꯅꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯋꯥꯏꯁꯤꯗꯤ ꯈꯥꯡꯕ ꯉꯝꯗꯅ ꯆꯦꯞ ꯂꯥꯛꯑꯦꯗꯅ ꯑꯃꯅ ꯄꯩꯔꯒ ꯆꯦꯞ ꯃꯅꯥꯛꯇ ꯆꯪꯒꯗꯦꯗꯅ ꯕꯨꯂꯤ ꯄꯥꯏꯁꯜꯂꯛꯄ ꯇꯟꯗꯟ ꯃꯥꯅ ꯊꯋꯥꯏꯁꯤꯡꯁꯦ ꯈꯝꯅꯨꯅ ꯇꯥꯞ ꯄꯥꯏꯔꯒ ꯐꯤꯒꯥꯎꯗ ꯁꯥꯔ ꯄꯨꯔꯒ ꯂꯥꯛꯈ꯭ꯔꯦ ꯈꯝꯕꯨꯔꯤ ꯑꯃꯒꯤ ꯊꯣꯡꯒꯥꯟꯗ ꯊꯥꯡꯒꯦ ꯌꯧꯕ ꯃꯇꯝꯗꯗꯤ ꯊꯋꯥꯏ ꯃꯌꯥꯝꯁꯤꯕꯨ ꯑꯩꯈꯣꯏ ꯅꯍꯥꯟ ꯊꯥꯗꯣꯛꯑꯝꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯤ ꯊꯋꯥꯏꯗꯨꯕꯨ ꯍꯛꯆꯥꯡ ꯄꯨꯝꯃꯝ ꯊꯋꯥꯏ ꯃꯌꯥꯝ ꯐꯨꯅꯔꯦ ꯕꯣꯛꯁꯤꯡ ꯇꯧꯅꯔꯦꯊꯋꯥꯏ ꯃꯌꯥꯝꯁꯦ ꯕꯣꯛꯁꯤꯡ ꯑꯝꯇꯪ ꯊꯤꯡꯒꯠꯅꯔꯦ ꯑꯔꯦ ꯕꯥꯞ ꯈꯝꯅꯨꯅ ꯀꯟꯅ ꯄꯥꯏꯁꯟꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯀꯕꯨꯏ ꯁꯂꯥꯝ ꯍꯥꯏꯕꯅ ꯁꯛꯇꯦ ꯌꯦꯡꯉꯦ ꯊꯋꯥꯏ ꯃꯌꯥꯝꯁꯦ ꯈꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯗ ꯃꯥꯅ ꯊꯋꯥꯏꯁꯦ ꯐꯤꯠ ꯇꯧꯔꯛꯄꯅꯤ ꯐꯤꯠ ꯑꯃꯨꯛ ꯇꯧꯁꯜꯂꯤꯕ इस ने डॉक्टर नपाम नमन डायलॉग कदी काफी है नोई डॉक्टर नपा अमु चुम्मे ꯑꯣ ꯕꯗꯣ ngam ta ni mapana ngam ta ni ko mata ni kai ngam ni ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯅꯦꯕ ꯍꯣꯏ ꯐꯔꯦꯁꯦ ꯕꯕꯥ es ꯉꯝꯖꯔꯣ program am le chat thongoi program am tare moi si program ꯑꯃ ꯂꯩ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯥꯛꯇꯣ ꯕꯕꯥ ꯈꯔ ꯉꯟꯅ ꯊꯣꯡꯕꯤꯔꯣ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥ eh ꯑꯩꯅ Ano program nung ito? ꯍꯥꯏꯕꯗꯨ ꯑꯩꯅ ꯅꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯅꯪꯒꯤ ꯊꯕꯛꯅꯤ As- ꯂꯧꯕꯤꯕ ꯆꯥꯛ ꯊꯣꯡꯕꯤꯕꯅꯤ ꯅꯪ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ Oh, ꯆꯠꯇꯣꯏꯕ ꯅꯪ good. ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯒꯦ ꯕꯕꯥ ꯁꯦ ꯕꯕꯥꯗ ꯍꯦꯛꯇ ꯍꯥꯏꯕ oh ꯌꯥꯕ chumma haiba jada thong ti mapa da di kai thong to dun ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕꯗꯤ ꯑꯩꯅ ꯀꯩꯗꯧꯕꯩ ꯆꯥꯛ ꯊꯣꯡꯗꯣꯏꯅꯣ ꯅꯠꯇꯦꯕ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥꯔ eh nupi thi do program chuli ꯕꯕꯥꯁꯦ ꯅꯣꯡ ꯅꯤꯅꯤꯁꯤ ꯃꯅꯨꯡꯗ
ꯆꯥꯛ ꯊꯣꯡꯍꯜꯂꯔꯣꯏꯒꯦꯅ Amor as dialogue ka di copy. ꯑꯗꯣ ꯑꯩ ꯉꯁꯤ ꯍꯣꯏ ꯄꯨꯖꯥꯔꯤ Ay ꯑꯣꯏꯅ tiri. ꯃꯧꯔ ꯂꯩꯁꯥꯕꯤꯔꯥ ꯂꯩꯁꯥꯕꯤꯅꯤ Eh ꯀꯩꯗꯧꯔꯒꯦꯕ nako. ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯣꯏꯗꯣ ꯑꯩ ꯉꯁꯤ ꯎꯅꯗꯣꯏꯅꯦꯕ Eh nuti gaja la jala tak thong la jani. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯆꯥꯛ ꯊꯣꯡꯍꯜꯂꯤꯁꯤ ꯀꯌꯥꯔꯛ ꯁꯨꯔꯦ ꯕꯕꯥ ꯁꯣꯏꯗ꯭ꯔꯕꯅꯦꯕ ꯑꯔꯦ ꯍꯥ ꯅꯪ Chumi angang success oy angang amo oy geda mapada oidaba angang da mama pada. ꯑꯩꯅ ꯅꯪ ꯍꯥꯏꯕ ꯑꯃꯅ ꯌꯥꯔꯣꯏ ꯅꯪ ꯅꯨꯄꯤ ꯄꯨꯁꯜꯂꯛꯀꯦꯔꯥ ꯄꯨꯁꯜꯂꯣꯏꯗꯣ As ching chang dai naw. ꯅꯠꯇꯦꯕ ꯕꯕꯥ As ching chang dai naw ga dai. ꯆꯤꯡ ꯆꯪ ꯆꯪ ꯍꯥꯎꯇꯦꯅ ꯇꯧꯕꯅꯤ ꯕꯕꯥꯅ ꯊꯣꯡꯕꯅ ꯈꯔ ꯍꯥꯎꯋꯦꯕ ꯏꯁꯥꯅ ꯆꯦꯟ ꯆꯪꯍꯟꯕ As patient la challenge tau duri je kanai patient la ino ina. ꯉꯥꯡꯅꯕ ꯉꯝꯃꯔꯣꯏ ꯑꯩ ꯄꯦꯁꯦꯟ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯍꯧꯖꯤꯛꯅꯦ ꯑꯩꯁꯨ ꯄꯦꯁꯦꯟ ꯌꯥꯝ ꯂꯥꯛꯇꯣꯔꯤ ꯇꯨꯝꯂꯦ ꯕꯕꯥꯒꯤ ꯀꯃꯥꯏꯅ ꯄꯦꯁꯦꯟ ꯂꯥꯛꯇꯣꯏꯅꯣ Hoi chumi pena ju pinya mai bagi pension. ꯑꯩꯈꯣꯏ ꯄꯦꯁꯦꯟ ꯃꯌꯥꯝꯁꯦ ꯈꯣꯡꯖꯣꯝ ꯄ꯭ꯔꯕꯒꯤ ꯄꯦꯁꯦꯟ ꯄꯦꯅꯥꯒꯤ ꯑꯥ ꯄꯦꯁꯦꯟ ꯋꯥꯔꯤ ꯂꯤꯕꯒꯤ ꯄꯦꯁꯦꯟ ꯃꯥꯏꯕꯒꯤ ꯄꯦꯁꯦꯟ ꯌꯥꯝ ꯂꯩꯈ꯭ꯔꯦ Ha. Bamana chak thong ba. ꯕꯕꯥꯒꯤ ꯕꯦꯠ ꯑꯃ ꯇꯧꯅ ꯇꯥꯔꯦ Thangre apanje. ꯀꯔꯤꯒꯨꯝꯕ ꯄꯦꯁꯦꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯍꯦꯛ ꯑꯣꯏꯔꯕ ꯕꯕꯥꯅ ꯆꯥꯛ ꯊꯣꯡꯕꯤꯕ Challenge tau duri mapa maja hoji. ꯑꯗꯨꯒ ꯕꯕꯥꯒꯤ ꯍꯦꯛ ꯄꯦꯁꯦꯟ ꯑꯣꯏꯔꯝꯃꯕ ꯑꯩꯅ Jenga tare. ꯑꯩꯒꯤ ꯄꯦꯁꯦꯟ ꯑꯣꯏꯔꯝꯃꯕ ꯅꯪ ꯑꯗꯨꯝ ꯊꯣꯡꯒꯗꯕꯅꯤꯀꯣ ꯊꯣꯡꯗꯣꯏꯃꯤ ꯐꯔꯦꯗ ꯏꯕꯨꯡꯉꯣ ꯑꯗꯨꯗꯕꯨ ꯌꯥꯅꯁꯦ ꯀꯅꯥꯅ ꯗꯤꯃꯥꯟ ꯂꯩꯒꯦ Se igi se igi. ꯑꯃ ꯂꯥꯛꯑꯦ Mapa mata kana duri doctor ga mai baga pena khong baga ani pula. ꯅꯠꯇꯦ ꯅꯪꯒꯤ ꯅꯠꯇ꯭ꯔꯦ Ye. Ni makut dia pai makut pai je chauti amare. ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯅꯣ ꯂꯣ Ye. ꯀꯩꯝ ꯇꯧꯗꯦ ꯏꯕꯨꯡꯉꯣ ꯑꯦꯛꯁꯔꯦꯒ ꯌꯥꯎꯕꯤꯔꯛꯄ꯭ꯔꯥ ꯅꯠꯇꯦ ꯑꯝꯇ ꯌꯦꯡꯖꯕ Doctor ga mai baga ni tamna ji. ꯏ ꯅꯨꯡꯁꯤꯠꯀꯤ ꯑꯣꯏꯕ ꯅꯠꯇꯦ ꯑꯃꯠꯇ ꯅꯠꯇꯦ ꯑꯩ ꯌꯦꯡꯖꯒꯦ ꯅꯠꯇꯦ ꯄꯦꯅꯥꯒꯤꯔ ꯈꯣꯡꯖꯣꯝ ꯄ꯭ꯔꯕꯒꯤꯔ Eh. Kem patient ji sagule ni. ꯀꯩꯅꯣꯍꯦ Eh. Ah, sneaky ima man bi se masak thali. ꯀꯔꯝꯍꯥꯏꯅ ꯇꯧꯕ Sumang da sa ina hakika ta asing oji ngode ko nong imphal lagi la sana ji de as di fa na nupi tan pi mali as matan pa chak thong chang gare mai patient na andre. Bitan gare matan pa je doctor sahab se. Eh. ꯕꯦꯝꯃ ꯂꯩꯈꯠꯂꯣ ꯂꯩꯈꯠꯂꯣ ꯌꯥꯔꯦꯗ ꯑꯣꯖꯥ ꯅꯪꯅ ꯑꯩ ꯏꯖꯠ ꯁꯟꯃꯥꯟꯁꯦ ꯍꯦꯛ ꯀꯜꯂꯤ ꯑꯣꯖꯥ ꯅꯪ ꯑꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯀꯩꯅꯣ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯀꯩꯅꯣ As ꯅꯪ ꯅꯣꯏꯈꯠꯄ ꯆꯥꯎꯈꯠꯄꯁꯦ ꯀꯔꯤꯅꯣ ꯕꯤ ꯑꯗꯨꯕꯨ? ꯄꯤꯔꯥ ꯅꯠꯇꯦ ꯑꯣꯖꯥ ꯕꯤ ꯄꯤꯗꯤ ꯗꯥꯛꯇꯔꯒꯤ ꯍꯤꯗꯥꯛ ꯁꯨꯋꯥ ꯆꯥꯎꯅꯣ ꯑꯩꯈꯣꯏꯗ ꯕꯤ ꯄꯤ ꯃꯅꯥ ꯌꯥꯝ ꯅꯠꯇꯦ, ꯍꯧꯋꯤ ꯅꯠꯇꯦ. ꯄꯨꯒꯣ ꯑꯃꯠꯇ ꯅꯠꯇꯦ ꯑꯣꯖꯥ ꯀꯩꯅꯣ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯑꯝꯇ eh kam kam mong da man sakku. ꯅꯠꯇꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯣꯖꯥ ꯄꯦꯅꯥꯒꯤꯔ ꯑꯃꯠꯇ ꯅꯠꯇꯦ ꯄꯦꯅꯥꯗꯤ ꯐꯝꯁꯛ ꯍꯥꯏꯕ ꯂꯩ ꯕꯦꯔꯥꯅꯤ ꯐꯝꯁꯛ ꯍꯦ. ꯍꯥꯏꯕ ꯂꯩꯀꯣ ꯑꯩꯒꯤ ꯄꯦꯅꯥ ꯐꯝꯁꯛ ꯂꯦꯁꯜꯂꯣꯏ ꯍꯥꯏꯗꯤ ꯇꯨꯝꯃꯒꯕꯨ ꯁꯦꯝꯗꯣꯛꯏꯕ ꯅꯨꯄꯥ ꯍꯩꯃꯥ ꯑꯣꯖꯥ ꯃꯥꯏꯕ Akoi Manipur la di sumang lila sana nupi nipana nupi sawa sinja as pura ngau ni fa jam lagi ni ko. ꯑꯗꯨꯕꯨ ꯂꯥꯏꯁꯤ ꯃꯆꯥꯔꯥ ꯆꯥꯎꯕꯔꯣ Nipana karam nupi na kam to ba. ꯂꯥꯏ ꯃꯆꯥ ꯍꯔꯥꯎꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦ ꯅꯪ ꯇꯥꯎꯀꯣ Duga Hindustan da kono paisa ni da ba khwadi ni akoi nupi sawa Manipur gi. Paisa sung ni da ba masagi kamai to jaga beauty parlor ama to jaga masagi maintenance to no hona jaba. ꯑꯗꯣ ꯍꯔꯥꯎꯗ ꯌꯥꯗꯅ ꯅꯣꯡ ꯐꯥꯗꯣꯛ Mapanda lai masak singa jong mala na paisa ni sine bo. ꯀꯔꯤ ꯂꯥꯏ ꯃꯆꯥ ꯍꯔꯥꯎꯕ Akoi ꯀꯧꯋꯦ Manipur gi se ba ꯍꯔꯥꯎꯕꯁꯤꯅ tan ꯀꯩꯅꯣ ding ding ni. ꯊꯥꯡꯖꯤꯡꯒꯨꯝꯕ ꯈꯣꯔꯤ ꯐꯥꯕꯒꯨꯝꯕ ꯑꯇꯩ ꯑꯇꯩ ꯀꯃꯤꯇꯤ ꯆꯥꯎ ꯆꯥꯎ ꯂꯩꯔꯒ ꯍꯔꯥꯎꯕ ꯂꯥꯏꯁꯦ ꯂꯩꯖꯥꯎ ꯍꯔꯥꯎꯕ ꯀꯧꯕ ꯑꯣ ꯂꯩꯖꯥ ꯍꯔꯥꯎꯕ ꯀꯧꯋꯦꯕ ꯑꯗꯨꯅ ꯅꯪꯒꯤꯁꯦ ꯂꯩꯖꯥꯎꯔ ꯂꯩꯆꯥꯔ ꯅꯪ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯣꯀꯣ ꯂꯥꯏ ꯍꯔꯥꯎꯕꯤꯒꯦ ꯍꯔꯥꯎꯕꯤꯒꯦ ꯑꯦ ꯄꯦꯅꯥꯁꯨ ꯀꯩꯁꯨ ꯑꯩ ꯂꯣꯏ ꯍꯩꯕ ꯃꯤꯅꯤꯀꯣ Kari ꯋꯥꯔꯤꯅ wari ꯍꯔꯥꯎꯕ ojana. ꯅꯠꯇꯦ ꯑꯣꯖꯥ ꯀꯩꯅꯣ ꯍꯥꯏꯌꯨ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯦ ꯑꯥ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯑꯔꯨꯕ ꯋꯥꯔꯤ ꯑꯃꯇꯪ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅꯅꯦ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏꯕꯅꯤ ꯑꯣꯖꯥ ꯏꯃꯨꯡꯒꯤ ꯏꯃꯨꯡꯒꯤ ꯌꯥꯏꯐꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯩꯁꯥ ꯇꯣꯏꯅ ꯂꯥꯛꯄꯒꯤ ꯑꯣꯏꯔꯝꯃꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ Eh ꯅꯪ Sungguh. ꯅꯥꯔꯤ ꯇꯤꯟꯅꯗꯕꯩ mo kitumpu ba ka ibdo lai ni hane han sin ko do mo ekta mi masak ura hai ba ngam ni ba. ꯁꯨꯝꯕ ꯃꯥꯅꯦ ꯁꯨꯝꯕ ꯃꯥꯅꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦꯀꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯉꯁꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯥꯔꯤ ꯇꯤꯟꯅꯗꯕ ꯍꯥꯏꯁꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯒ ꯅꯪꯒ ꯅꯥꯔꯤ ꯇꯤꯟꯅꯗꯕ ꯂꯩꯅꯀꯣ ꯃꯁꯤ ꯑꯇꯩ ꯑꯇꯩ ꯅꯇꯩ ꯅꯅꯥꯎꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ pura chummi ne. ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯑꯅꯤ Yes. ꯑꯅꯤ ꯂꯧꯕ꯭ꯔꯥ ꯅꯣꯏ ꯏꯃꯨꯡꯁꯦ ꯍꯩꯃꯥ ꯁꯤꯁꯨ ꯌꯥꯝ ꯆꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯤꯃꯁꯨ ꯆꯨꯝꯈ꯭ꯔꯦ ꯃꯤ ꯁꯤꯃꯁꯨ ꯆꯨꯝꯈ꯭ꯔꯦ ꯏꯕꯦꯝꯃ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯣ ꯑꯩꯅ ꯁꯨꯝ ꯋꯥꯈꯜ ꯈꯜꯂꯛꯄ ꯁꯨꯝ ꯎꯔꯤꯕꯅꯤꯀꯣ ꯏꯁꯣꯔꯅ ꯎꯍꯜꯂꯤꯕ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯇꯣꯝꯕꯤꯗꯨꯗꯤ ꯅꯨꯄꯥꯒ ꯌꯥꯅꯕꯅꯤꯅ ꯃꯥꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯑꯣꯏꯗꯣꯏꯅꯤ Chumi chumbe. 이비면 난 아할 로이브라. Chumi chumbe. 아시죠 좀 미미오 잘 봐봐 세번 든든. 예 약속해
ꯁꯤꯃꯁꯨ ꯆꯨꯝꯃꯦ ꯑꯁ ꯃꯥꯏꯕꯁꯦ ꯀꯤꯊꯨꯝ ꯄꯨꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯄꯣꯟꯇꯦ ꯍꯥꯟꯅ ꯑꯍꯟꯁꯤꯗꯤ ꯀꯤꯊꯨꯝ ꯄꯨꯕꯅꯤꯅꯦ 미 얌쯤이 우예봐 아두나 능 밤이시 까이노 하유 까이 또시게 이만은 아이 하자겠어 하유 아스 아이 선파는네 아이 원다네 이마한 하더나네 아차. 까우카바 까이노 하유 아두가네 숨숨매 마마도 너네 이마 하더나 좀 내켜봐 이몽아세 아도미도네 목som 손가락에 기헬레 뭐 까야 용네 유선으로 아두님이 아스난데 이생다가 다다다 살아도 강디미 맞지네 mana pokok masa tu na nangonda ima Eh. korok gadi nang kasu sing ningai लोरे में आसमान पे लंगल ना पूरा ओरिजिनल मानता मान लिए बिद्दा ima ai na kaura 까웨 ai ur ni 얌쯤이 biya Oh. matana sagi mana kauri si ima han na 오호 까우리바 nang pada na te hidak thari se na Tiengre. kan 하시고 스방이다 nang tiengre to koi biya nang Tau tiengre dere to ko ai na kala ko sa nang tiengre Eh, to no ko honage. ha pare se do ta di huzik se thage thage Jai tara kun. ai phuk no bona ke ko phuk ko si matam khara di sang ko 오사마이바 mado kayam hau sang khara 오 야 그래 오사마이바 칼디 호산 그래 sahi kun mu chora ba 수그라버니 adu sahi kun mu kaya mai ko se ni to kan 하시고 아 matang kara sangan ge bai to ge aduna huzik se madu du ge phamase phase doina ne phase doina ko ai nongon do am hai 에 하비우 nupi se bo 하이드로 nangi nasa nupana nuksiri ba nangi nupana nuksiri se kaida nuksiri no nang check tawo ba ado kasu haido ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯈꯨꯜꯂꯛꯇ ꯌꯥꯝ ꯍꯥꯏꯕꯅꯤ ꯊꯥꯖꯕ ꯑꯃꯃꯝꯁꯨ ꯂꯩ ꯑꯗꯨꯝ ꯆꯨꯝꯁꯨ ꯆꯨꯝꯕꯅꯤ ꯂꯩꯕꯨꯗꯤ ꯂꯩꯕꯅꯤ nupi da ro 음. ai to ge isen ge 오사마이바 에 아이 하이게세 에 마나네 오 소이래 드디 아용 왔다 호갈라가네 두루시봉와에 바사나 때라가네 sume 독 타마이 깔라가네 딸래야미 예 kaya so 아두가네 오사마이바 kaya so ni 오 누가 레이더 뽀체 그렇지 마나네 어. 아기 누과기 가다 상라가네 사부르가네 세바이 nang ko so se mana iru sa mai tha As. ka do jawa thile ga tulsi Duga lei de. merga sa se te pisa laga leiram ba 레이럼바 했다 레이럼바 arum ba mai 어떤 누피 아니 티베기 마타 사브네ꯕ ngasi디 kayge waligi haduna ayo chu hangba changuri ah adude ko samaiba kaino Eh. sabai san pa do ah aduna ne nupi adomi pi ka dane lai la suga Oh. che ta pa lai helamba oh 소이래 드디 पूरा किहन गरे अमु किहन गरे अमु pahali bani ado samaiba bakai 예 ꯑꯩꯈꯣꯏꯒꯤꯅꯦ ꯍꯤꯡꯒꯣꯜ ꯁꯝꯕꯗ ꯊꯥꯔꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯊꯥꯕ ꯉꯥꯛꯇꯅꯤ 어우 ꯑꯗꯨꯒꯅꯦ ꯃꯥꯁꯦ ꯃꯥꯅꯅꯦ ꯀꯔꯤꯒꯨꯝꯕꯅꯦ ꯄꯣꯠ ꯑꯃꯇ 그나데나 마그로 잠페 야쟁 그래 뭐 ꯍꯧꯗꯅꯤꯒ ꯋꯥ ꯂꯩꯇꯦ ꯑꯣꯖꯥ ꯃꯥꯏꯕ 예 ꯑꯗꯣ ꯑꯇꯩ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪꯁꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯀꯣ ꯑꯣ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯃꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯤꯕꯗꯨꯒꯤ ꯃꯔꯛꯇ ꯅꯪꯁꯦ ꯑꯩꯅ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯜꯂ ꯊꯥꯖꯟ ꯃꯇꯝꯗ ꯅꯪꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯔꯛꯀꯅꯤ ꯑꯗꯨꯒ ꯀꯣ ꯃꯥꯡꯍꯟꯈ꯭ꯔꯒ. ꯃꯣꯏ ꯃꯌꯥꯝꯁꯦ ꯅꯪꯅ ꯃꯣꯏ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯋꯥꯅꯦꯕ. ꯑꯇꯣꯝꯕꯤꯁꯤꯒ ꯃꯥꯅꯤ, ꯃꯆꯥꯁꯤꯒ ꯍꯦꯛꯇ ꯂꯥꯛꯇ꯭ꯔ ꯀꯥꯎꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯅꯁꯥꯒ ꯅꯄꯨꯔꯣꯏꯕ 그나 पूरा 와리 칸데 뭐 मटम हेंगे जे ꯃꯥꯅꯤ बेरानी ꯃꯥꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨ ꯃꯥꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯉꯝꯃꯔꯣꯏ ꯃꯇꯝ ꯍꯦꯟꯈ꯭ꯔꯦꯕ ꯍꯩꯃꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ एकदम ꯅꯪꯅ ꯇꯧꯕ ꯍꯣꯏ, ꯌꯥꯗꯦ ꯆꯨꯝꯃꯤ, ꯍꯥꯏꯔꯒꯅ ꯆꯨꯝꯃꯤ, ꯅꯨꯡꯁꯤ ꯃꯌꯥꯝ ꯆꯥꯟꯅꯅ ꯅꯣꯏ ꯃꯤꯂꯥꯏꯅ ꯃꯁꯦꯟ ꯇꯧꯕꯗꯣ ꯂꯩꯃꯤꯟꯅꯔꯣ ꯐꯠꯇꯕ ꯇꯧꯕꯅꯗꯤ ꯉꯁꯤꯗꯒꯤꯗꯤ ꯐꯠꯇꯦꯀꯣ. ꯏꯃꯥꯍꯟ ꯍꯥꯏꯗꯅ ꯅꯪꯁꯦ ꯍꯦꯛꯇ ꯕꯦꯕꯥꯔ ꯇꯧꯍꯜꯂꯒꯦ ꯑꯩꯅ ꯉꯝꯖꯕ ꯊꯥꯛꯇꯀꯣ ꯑꯗꯨꯅ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯀꯩꯁꯨꯝꯇ ꯅꯠꯇꯦ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤꯅ ꯍꯧꯖꯤꯛ 이게 까이자니. ꯃꯌꯥꯝꯗꯣ ꯃꯥꯅ ꯐꯅ ꯉꯜꯂꯁꯨꯕ ꯅꯪ ꯅꯣꯡꯌꯥꯏꯗꯩ ꯍꯧꯒꯠꯂꯒ ꯂꯣꯏ ꯃꯨꯜꯂꯒ ꯍꯦꯔꯥ दुदी कायदे जानी ꯃꯣꯟꯗꯦ ꯑꯁ ꯐꯕ ꯃꯔꯝ ꯃꯣꯛꯄ दुदी कायदे वानी जानी कायदे दुदी ꯄꯨꯊꯣꯛꯄ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ 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 ꯁꯥꯕꯗꯨ ꯄꯨꯊꯦ ꯇꯜ ꯑꯃ ꯍꯧꯔ ꯍꯥꯞꯆꯤꯜ ए ngam कायदे दुदी जम फोगे तान तौनी ꯃꯥꯏꯕꯁꯤꯃꯅꯤ ꯃꯥꯅ ꯇꯨꯂꯤꯁꯤ ꯑꯃ? ꯕꯣꯛꯇ ꯇꯩꯕ ꯅꯠꯇ꯭ꯔꯣ ꯕꯦꯔꯥꯅꯤ. ꯊꯣꯛ ꯇꯩꯊꯣꯛ ꯅꯪꯅ ꯉꯝꯃꯣꯏ 예, ꯉꯝꯃꯣꯏ 서글래. 수호 ꯉꯝꯖꯔꯣꯏ 예 ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯧꯔꯣ ꯍꯩꯃꯥ 예 저기 제가 내 저기 ꯇꯥꯒꯕ ꯅꯪꯅ 예. ꯁꯥꯎꯕ ꯀꯩꯅꯣ ꯑꯣꯖꯥ ꯃꯥꯏꯕ 그나 사움 저기 चले 이거 ए 야드라바니. बेरानी सिदी ꯑꯩ ꯌꯧꯖꯔꯦ ꯆꯠꯂꯦ ꯆꯠꯂꯦ सिदी आन वाला में सिदी आन जी डेंजर नहीं ना अटोमी मऊ अटोमी डेंजर है ꯉꯥꯡꯅꯕꯗꯗꯤ ꯑꯇꯣꯝꯕꯤꯁꯤ ꯁꯥꯊꯤꯅ ꯉꯥꯡꯅꯕꯅꯤ हंदाम नहीं ना 이비에마 थैंक यू 나게 안 मथांग जिसमां लमटिक सुलो सले दो मथांग दा अमुक इजिंग मिनेसी